ngarang siyo tholaga mana risk pugani aduga hayangdagi full security tai security piraga no angang se manung da changma yani hana ayaba mona thajaba thambirame aduga ngasi ayuk se angang jing school chakani hana tholokpa matamda angang jing puba ngamdre siyo nasu pusamba ngamdre ngamare ngasi gidi hayangdagi yengasi hana hare ai giming laisran tamphani ai kanto sabal dagi ni ai kebi school gi student gi parents ni aduga akoi ngasi sideda dana phamiba mayam thola aga tawriba se ayuk pung 8 tagi ni angang se 8 ka minute 15 7 minute 15 dagi angang school thaga da bane adubu kano kuki nupi ga na akoi gi lemakong kabam ex colony ex serviceman colony jaga da dana phamjalaga angang singche chatta yare hana thingaga leigare nahan date 2 July dagi moina darna rally se hogi bane da handoko habse moi yadre aduga kogi date 2 si nimita kabadagi date 3 ji masu school kahan bidre moina aduga ngasi date 4 si ju ngarang siyo thola aga mana risk pugani aduga hayangdagi full security tai security piraga no angang se manung da changma yani hana ayaba moina thajaba thambirame aduga ngasi ayuk se angang jing school chakani hana tholokpa matamda angang sing puba ngamdre siyo nasu pusamba ngamdre ngamare ngasi gidi hayangdagi yengasi hana hare aduga moina security se koi piba ngamjarare hare duna koi thadre angang se thadana sideda mayam tamaga dana chathai ni aduga moina dana rally jaliba jaga se mogi lam Kangpokpi district jaga da chalanbiyo aduga moina hajik dana phamiba rally jaliba se akoi gi Imphal West ki jaga da henjale aduna kona Imphal West ki jaga da henjan birakanu Kangpokpi district ta khata tabiyu moina hantokiba matamda akoi gi khongjang handokani aduga si lambi sida free movement olambiyo aduga free movement ohamba matamda akoi gi dum free movement ohambigini aduga akoi gi angang siju security matik chana piraga manung da changan biyo na haijare angang se akoi kanto sabal gi oina angang 16 khatane aduga angang makharam dagi lakpase angang se akoi 50 60 adumaina oye Nepali adagi na Bihari naga lena mix oye bechu akoi gi mitai naga khatana tan amabo chalande moina chalande dana loina halle 2023 da hogi bane yang se do akoi 24 da gi di akoi gi manung gi officer singa dagi kebi school gi oja singa tanaraga moina lamphenda ship tawbiyo akoi je lamphenda akoi sahi ani amma makhai ani kai kawe ko chapcha bade adumana karam me aduga adu matung de yanaba si puraga lemu khonchi da moina security fajana pigani manung sida taman biro lemu khong manung sida haidana khuse lemu khong da changbane aduga lemu khong da sahi ani mukse tamaga July gi date 2 sida gi amu horokpane changba yaro na makha ta ba khongjen se akoi na moina kuki gaina khoi jaga da dumne taraga lanjala ga dana phami bise achida lokto pura free movement oraga di akoi ge jo dum handokta